Oh my god. ꯑꯍꯥꯟꯕ ꯆꯪꯐꯝꯗ ꯁꯨꯃꯥꯏꯅ ꯂꯩ. Hi ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯃꯔꯤꯁꯨꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ. ꯁꯥꯎꯠ ꯁꯤꯛꯀꯤꯝꯒꯤ ꯆꯥꯔ ꯙꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯅꯦ. ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯗꯨꯒ ꯃꯌꯥꯝ ꯂꯝꯕꯦꯟ ꯆꯠꯄ ꯃꯇꯝꯁꯤꯗꯅꯦ ꯂꯩꯆꯤꯟ ꯂꯣꯏ ꯊꯥꯖꯤꯟꯈꯤꯕꯒꯤ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯕꯒꯤ ꯂꯥꯏꯠ ꯊꯥꯜꯂꯒ ꯑꯣꯏꯅ ꯊꯧꯅꯩꯕꯀꯣ. ꯑꯗꯨꯒ ꯂꯩꯆꯤꯟꯁꯤꯅꯁꯨ ꯌꯥꯝꯅ ꯐꯖꯕꯗꯣ ꯑꯣꯏꯌꯦ. ꯑꯗꯨꯗꯨꯒ ꯒꯥꯔꯤꯁꯨ ꯊꯧꯐꯝꯁꯨ ꯌꯥꯗ꯭ꯔꯦꯕ. ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯂꯩꯁꯦ ꯃꯃꯤꯡ ꯈꯪꯕ ꯌꯥꯎꯕꯤꯕ꯭ꯔꯣ? ꯈꯪꯕ ꯌꯥꯎ ꯇꯥꯔꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ. ꯂꯩꯁꯦ ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯣꯏꯌꯦ. ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯍꯥꯏꯕꯗ ꯁꯤꯁꯦ ꯍꯤꯗꯥꯛꯁꯨ ꯀꯥꯟꯅꯩ ꯍꯥꯏꯌꯦ. ꯗꯥꯏꯔꯤꯌꯥꯒꯨꯝꯕ ꯇꯧꯕꯒꯤ ꯑꯅꯝꯕꯅ ꯁꯤꯛꯀꯤꯝꯗꯁꯨ ꯐꯪꯉꯦ ꯍꯥꯏꯌꯦ ꯁꯤꯁꯦ. Oh my god. ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯆꯥꯔ ꯙꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯦ. ꯁꯤꯒꯤ ꯇꯦꯝꯄꯜ ꯃꯐꯝꯁꯦ ꯀꯩꯅꯣꯒꯤ ꯑꯣꯏꯗꯣꯏꯅꯦ, ꯍꯤꯟꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦ. ꯁꯤꯒꯤ ꯃꯐꯝꯁꯦ ꯇꯦꯝꯄꯜ 3 ꯂꯩ ꯍꯥꯏꯌꯦ. ꯑꯗꯨꯗꯒꯤ ꯆꯥꯔ ꯙꯥꯝ ꯀꯧꯏꯅꯦ ꯍꯥꯏꯌꯦ. ꯁꯤꯒꯤ ꯇꯦꯝꯄꯜ 3ꯁꯦ ꯄꯨꯟꯅ ꯂꯩꯕꯒꯤꯗꯃꯛꯇ ꯆꯥꯔ ꯙꯥꯝ ꯀꯧꯕꯅꯦ ꯍꯥꯏꯌꯦ. ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯇꯤꯀꯦꯠ ꯀꯛꯐꯝ ꯃꯨꯚꯤ ꯍꯣꯜꯒ ꯂꯩꯕ ꯃꯥꯜꯂꯦ. ꯁꯤꯗꯒꯤ ꯆꯪꯗꯣꯏꯅꯦ.
ꯃꯌꯥꯝ ꯇꯦꯝꯄꯜ ꯆꯪꯕ ꯃꯇꯝꯗ ꯁꯤꯗꯒꯤ ꯇꯤꯀꯦꯠ ꯀꯛꯑꯒ ꯆꯪꯗꯣꯏꯅꯦ ꯃꯤ ꯑꯃꯗ ꯂꯨꯄꯥ 50 ꯑꯣꯏꯗꯣꯏꯅꯦ ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯀꯛꯑꯒ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ ꯑꯍꯥꯟꯕ ꯆꯪꯐꯝꯗ ꯁꯨꯃꯥꯏꯅ ꯂꯩ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯨꯔꯁꯦ ड्रोन प्रो कैमरा नंबर यार माने ꯁꯤꯗ ꯈꯣꯡ ꯂꯧꯊꯣꯛ ꯊꯝꯗꯣꯏꯅꯦ ꯃꯌꯥꯝ ꯇꯦꯝꯄꯜ ꯃꯅꯨꯡꯁꯦ ꯌꯥꯝꯗꯤ ꯆꯥꯎꯋꯦꯕꯀꯣ ꯆꯥꯎ ꯇꯥꯔꯁꯨ ꯈꯣꯡꯎꯞ ꯆꯝꯄꯜ ꯂꯣꯏ ꯂꯧꯊꯣꯛꯑ ꯆꯪꯗꯣꯏꯅꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦ ꯃꯣꯏꯒꯤ ꯆꯥꯔ ꯙꯥꯝ ꯍꯥꯏꯔꯤꯕ ꯇꯦꯝꯄꯜ ꯃꯔꯤꯁꯦ ꯂꯩꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯤꯠ ꯈꯨꯏꯪꯁꯤꯗꯤ ꯋꯥꯎ Char Dham ada temple am lere sida am lere sida am lere sida ama lere sini Kedarnath ki temple Kedarnath ta leba temple du kuch mane manungda photo kappa yate hare mayam mathakta karaga mayam punna yengminarase sisu buddha paki type leichin amuk ngatang leraga amuk thajana leidi ngatang leraga amuk phaba adumai tawe sisu leichin jinasu yamna phajaba oye aduga sidana nandi gi murti achauba am lere mayam temple sigi manungda changbada yade aduga temple sigi manungda su murti mahadev ki murti achauba am lei main temple mayam aina chapa matam si leichin thajamna maram oraga asengba view dudi phajana uba phangdre sisina asengba view do oidoine
Queen's later. Mayam temple manung se video namba yadamina video di namjaraktre adu manungda habadi wall la yega phaja phaja ba Shiva gi daidi Parvati gi taraga mayam laye yam phajai manung namba yadrabanina nakan se yeminarse. mathakta kaaba yaba male hanadi ulti thing stay ka dong ne kaaba yadri thing no intro mathakta kaaba yadri mai dong sona maninda manung changmadi ade manung di am phajai manung da loinamak murti saraga kolaga loinamak haga loinamak le china back side back view mandir loi kuch le shuma mandir manung de video nam dia da manung changaga lại chỉ là một vùng tha rồi
ꯃꯌꯥꯝꯁꯤꯅ ꯁꯥꯏ ꯕꯥꯕꯥꯒꯤ ꯇꯦꯝꯄꯜꯅꯦ ꯑꯇꯣꯞꯄ ꯃꯦꯟ ꯑꯣꯏꯕ ꯇꯦꯝꯄꯜꯒꯩꯗꯤ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯝꯇ ꯌꯥꯗꯦ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯁꯥꯏ ꯕꯥꯕꯥꯒꯤ ꯁꯥꯏꯠꯇ ꯂꯩꯕ ꯇꯦꯝꯄꯜꯅꯦ ꯁꯤꯗꯅ ꯇꯦꯝꯄꯜ ꯌꯦꯡꯕ ꯂꯣꯏꯔꯒ ꯊꯣꯛꯐꯝ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯑꯃꯨꯛ ꯅꯣꯔꯠ ꯁꯤꯛꯀꯤꯝꯗ ꯆꯠꯄꯒꯤ ꯊꯥꯒꯠꯆꯔꯛꯀꯦ 0 ꯄꯣꯏꯟꯠ ꯀꯩꯀꯩꯗ ꯆꯠꯄꯒꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ